Eranduna ꯍꯥꯏꯔꯤꯕ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯩꯕꯨ ꯏꯔꯥꯠ ꯂꯩꯕꯤ ꯑꯃ ꯑꯣꯏꯅ ꯎꯔꯤ꯫ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯗꯨꯅ ꯊꯣꯏ ꯅꯪꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯅꯕ ꯑꯩꯕꯨ ꯃꯈꯜ ꯀꯌꯥꯒꯤ ꯃꯆꯨꯁꯨ ꯁꯪꯖꯔꯁꯅꯨ꯫ ꯁꯤꯟꯊꯥꯉꯥꯟꯕꯤ ꯀꯣꯂꯦꯖꯀꯤ ꯆꯤꯗꯥꯏꯗ ꯃꯊꯟꯇ ꯑꯉꯥꯎꯕꯤꯒꯨꯝ ꯇꯨꯃꯤꯟꯅ ꯅꯣꯟꯊꯗꯨꯅ ꯀꯞꯂꯤ꯫ ꯊꯧꯗꯥꯅ ꯍꯦ ꯅꯪ ꯀꯅꯥꯅꯣ? ꯀꯣꯂꯦꯖꯀꯤ ꯇꯥꯏꯃꯤꯡ ꯂꯣꯏꯔꯐꯥꯎ ꯅꯊꯟꯇ ꯐꯝꯗꯨꯅ ꯂꯩꯔꯤꯕ? ꯀꯔꯤꯒꯤꯅꯣ ꯅꯊꯟꯇ ꯀꯞꯂꯤꯕꯗꯨꯅ? ꯅꯪ ꯀꯅꯥꯅꯣ? ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯌꯨ꯫ ꯁꯤꯟꯊꯥꯉꯥꯟꯕꯤ ꯀꯔꯤꯁꯨ ꯉꯥꯡꯗꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯔꯤꯅꯣ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯨꯕꯣ? ꯅꯪꯕꯨ ꯂꯣꯟꯁꯨ ꯊꯣꯛꯇ꯭ꯔꯕꯣ? ꯃꯤꯅ ꯍꯥꯏꯔꯒ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯅꯦ꯫ ꯍꯦ ꯅꯪ ꯆꯍꯩꯗꯕ ꯆꯤꯟꯖꯥꯛꯀ ꯁꯃꯥꯖꯁꯤꯕꯨ ꯃꯥꯡꯍꯟꯕ ꯌꯥꯕ ꯆꯤꯟꯖꯥꯛꯀ ꯆꯥꯕ꯭ꯔꯅꯦꯍꯦ? ꯅꯨꯃꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯉꯁꯤ ꯅꯨꯃꯤꯒ ꯌꯦꯡꯗꯨꯅ ꯂꯩꯔꯤꯅꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯂꯝꯗꯝꯁꯤꯒꯤ ꯏꯃꯥ ꯏꯕꯦꯟ ꯊꯣꯛꯂꯛꯇꯨꯅ ꯅꯪꯕꯨ ꯍꯨꯝꯕꯣꯏꯅꯔꯅꯤꯅꯦ꯫ ꯍꯦ ꯅꯪꯕꯨꯅꯤꯅꯦꯍꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯇꯥꯁꯟꯅꯗꯅ ꯁꯨꯝ ꯂꯩꯅꯦ꯫ ꯑꯩꯒꯤ ꯒꯥꯔꯤꯁꯤꯗ ꯁꯠ ꯀꯥꯈꯠꯂꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯁꯠ ꯂꯥꯎꯅꯦ꯫ ꯅꯪꯒꯤ ꯅꯊꯥꯏꯗꯨ ꯄꯥꯝꯃꯨꯗ꯭ꯔꯕ? ꯁꯤꯟꯊꯥꯉꯥꯟꯕꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯩꯒꯤ ꯄꯨꯟꯁꯤ ꯍꯤꯡꯈꯤꯅꯤ ꯑꯩ ꯍꯌꯦꯡꯒꯤꯗꯃꯛ꯫ ꯑꯃꯝꯕ ꯀꯥꯗꯣ ꯊꯣꯡ ꯀꯥꯡꯂꯣꯟ ꯂꯣꯟꯁꯤꯜꯂꯤ꯫ ꯅꯪ ꯀꯅꯥꯅꯣ? ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏ꯫ ꯐꯖꯅ ꯍꯥꯏꯔꯤꯉꯩ ꯍꯥꯏꯔꯛꯎ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯑꯩ ꯈꯨꯠ ꯌꯥꯎꯔꯛꯀꯅꯤ꯫ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯦ? ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯦꯠ ꯂꯥꯎꯅ ꯊꯥꯖꯤꯟꯒꯦ ꯇꯧꯏ꯫ ꯈꯨꯗꯥꯡ ꯇꯞ ꯐꯥꯏ꯫ ꯑꯩꯒꯤ ꯋꯥꯔꯤ ꯇꯥꯎ꯫ ꯅꯪꯁꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕ ꯃꯤꯔꯥ? ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯉꯁꯤ ꯅꯣꯡ ꯆꯨꯞꯄ ꯑꯃ ꯂꯤꯔꯕꯁꯨ ꯂꯣꯏꯔꯣꯏ꯫ ꯑꯗꯨꯕꯨ ꯈꯔ ꯂꯤꯔꯒꯦ ꯅꯪꯁꯨ ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯈꯜ ꯆꯦꯜꯂꯛꯂꯕ ꯑꯩꯕꯨ ꯃꯁꯛ ꯈꯪꯒꯅꯤ꯫ ꯋꯥꯔꯤ ꯀꯌꯥ ꯇꯨꯃꯤꯟꯅ ꯀꯅꯥ ꯇꯥꯍꯟꯅ ꯂꯩꯔꯤ? ꯌꯥꯔꯦ ꯅꯪꯒꯤ ꯋꯥꯔꯤ ꯑꯩ ꯈꯪꯉꯦ꯫ ꯅꯪꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ? ꯅꯁꯥꯗꯣ ꯌꯥꯝꯅ ꯆꯣꯛꯊꯅꯁꯨ ꯎꯔꯦ꯫ ꯀꯔꯤꯅꯣ ꯈꯔ ꯆꯥꯅꯕ ꯇꯧꯁꯤ꯫ ꯃꯤꯑꯣꯏꯕ ꯄꯨꯟꯁꯤ ꯑꯃꯨꯛ ꯀꯞꯄ ꯑꯃꯨꯛ ꯅꯣꯛꯄ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯅ ꯁꯦꯝꯕꯤꯔꯛꯂꯕꯅꯤ꯫ ꯈꯨꯗꯣꯜꯂꯛꯇ ꯀꯌꯥ ꯑꯃ ꯋꯥꯅ ꯀꯌꯥ ꯑꯃꯅ ꯅꯣꯛꯅ ꯍꯤꯡꯅꯔꯤ꯫ ꯁꯣꯝꯗꯅ ꯊꯣꯏꯅ꯫ ꯁꯤꯟꯊꯥꯉꯥꯟꯕꯤꯒꯤ ꯍꯟꯗꯛꯀꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡꯁꯤ ꯀꯔꯤꯅꯣ? ꯀꯣꯂꯦꯖꯁꯨ ꯆꯥꯡ ꯅꯥꯏꯅ ꯂꯥꯛꯇꯦ꯫ ꯉꯁꯤꯅ ꯐꯥꯁ ꯐꯨꯗꯁꯤꯗ꯫ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅꯣ ꯑꯁꯨꯛ ꯌꯥꯝꯕ ꯆꯥꯅ ꯊꯛꯅꯕ ꯂꯩꯔꯤꯕ? ꯃꯃꯥꯟꯅꯕꯤ ꯀꯌꯥ ꯑꯃꯁꯨ ꯃꯥꯅ ꯑꯣꯐꯔ ꯂꯣꯏꯅ ꯇꯧꯔꯤꯅꯤ꯫ ꯇꯣꯅꯤꯅ ꯀꯔꯤꯅꯣ ꯚꯥꯏ? ꯅꯪꯅ ꯃꯥꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯍꯧꯗꯣꯔꯛꯏꯁꯤꯅ? ꯃꯥꯒꯤ ꯑꯃꯨꯛ ꯋꯥꯕꯤꯔꯤꯔꯣ ꯑꯃꯨꯛ ꯄꯥꯝꯂꯛꯏꯔꯕ? ꯑꯗꯨꯒꯤ ꯅꯠꯇꯦꯍꯦ꯫ ꯁꯨꯄꯥꯝ ꯄꯥꯝꯗꯦꯀꯣ꯫ ꯐꯥꯁ ꯐꯨꯗꯇ ꯇꯧꯔꯤꯕꯁꯦ ꯌꯦꯡꯉꯨ ꯍꯥꯏꯕꯅꯤꯅꯦ꯫ ꯃꯥꯅ ꯇꯧꯊꯔꯤꯕ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ꯫ ꯐꯖꯅ ꯅꯩꯈꯥꯏꯔꯦꯍꯦ ꯃꯥꯗꯤ꯫ ꯃꯥꯅ ꯇꯧꯔꯤꯁꯦ ꯌꯦꯡꯕ ꯑꯣꯏꯅ ꯀꯔꯤꯅꯣ ꯈꯔ ꯆꯥꯔꯨꯁꯤꯔꯣ? ꯆꯥꯔꯨꯁꯦ꯫ ꯁꯦꯜ ꯀꯌꯥꯝ ꯌꯥꯎꯔꯤꯒꯦ ꯅꯉꯣꯟꯗ? ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣꯗ? ꯑꯩꯗꯤ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤꯌꯦ꯫ ꯅꯪꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯁꯨꯝ ꯊꯥꯛ ꯂꯩꯔꯕꯅꯤ꯫ ꯂꯥꯎ ꯆꯥꯔꯨꯔꯁꯦ꯫ ꯅꯪꯅ ꯍꯥꯏꯕ ꯏꯜꯂꯤꯗꯣ ꯅꯪꯅ ꯊꯥꯛꯅꯕꯅꯤ꯫ ꯑꯩꯒꯤꯗꯤ ꯌꯥꯊꯪ ꯏꯟꯕ ꯈꯛꯇꯅꯤ꯫ ꯁꯠ ꯂꯥꯛꯑꯣ ꯋꯥꯊꯤ ꯉꯥꯡ ꯂꯩꯔꯅꯨ꯫ ꯐꯥꯁ ꯐꯨꯗꯇ ꯆꯪꯂꯗꯨꯅ ꯊꯣꯏ ꯇꯣꯅꯤ ꯁꯤꯟꯊꯥꯉꯥꯟꯕꯤꯒꯤ ꯃꯅꯥꯛ ꯅꯛꯅ ꯐꯝꯁꯤꯜꯂꯦ꯫ ꯀꯅꯥ ꯂꯩꯒꯦ? ꯆꯥꯕ ꯌꯥꯕ ꯈꯔ ꯑꯣꯔꯗꯔ ꯇꯧꯒꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯥꯗ꯭ꯔꯕꯣ? ꯋꯦꯇꯔ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯌꯥꯝꯕ ꯉꯁꯤꯒꯤꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏꯕꯣ꯫ ꯐꯥꯁ ꯐꯨꯗꯁꯦ ꯏꯆꯦ ꯁꯤꯟꯊꯥꯉꯥꯟꯕꯤꯅ ꯕꯨꯛ ꯇꯧꯈ꯭ꯔꯦ꯫ ꯆꯥꯅꯕ ꯈꯨꯗꯤꯡꯁꯨ ꯏꯁꯄꯤꯁꯦꯜ ꯉꯥꯛꯇꯅꯤ꯫ ꯇꯣꯅꯤꯅ
ꯏꯁꯄꯤꯁꯦꯜꯗꯣ ꯑꯩꯈꯣꯏꯁꯨ ꯂꯩꯒꯦ ꯍꯥꯏꯕꯅꯤꯅꯦ꯫ ꯃꯦꯅꯨꯗꯣ ꯄꯤꯔꯛꯑꯣ ꯌꯦꯡꯒꯦ꯫ ꯃꯦꯅꯨꯗꯨꯒꯤ ꯄ꯭ꯔꯥꯏꯁꯇꯨ ꯎꯔꯨꯕꯗ ꯇꯣꯅꯤ ꯊꯣꯏ꯫ ꯚꯥꯏ, ꯁꯤꯗꯤ ꯄꯨꯔꯥ ꯏꯁꯄꯤꯁꯦꯜꯅꯤꯍꯦ꯫ ꯌꯥꯎꯔꯛꯂꯤꯕ ꯁꯦꯜꯗꯨꯒ꯫ ꯊꯣꯏ ꯍꯧꯒꯠꯀꯦ ꯇꯧꯏ꯫ ꯁꯤꯟꯊꯥꯡꯉꯝꯕꯤꯅ, ꯋꯦꯇꯔ, ꯃꯈꯣꯏꯅ ꯆꯥꯅꯤꯡꯕ ꯂꯣꯏꯅ ꯄꯤꯖꯈꯣ꯫ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯄꯤꯕꯤꯌꯨꯀꯣ꯫ ꯑꯩꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠꯁꯤꯗ ꯂꯥꯛꯄꯤꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯄꯥꯔꯇꯤꯁꯦ ꯂꯣꯏꯔꯒ ꯕꯥꯔꯗꯦꯒꯤ ꯏꯁꯄꯤꯁꯦꯜ ꯂꯩꯖꯔꯤ꯫ ꯁꯣꯏꯗꯅ ꯌꯥꯎꯕꯤꯌꯨ꯫ ꯆꯥꯅ ꯊꯛꯅꯕ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤ꯫ ꯚꯥꯏ, ꯁꯤꯗꯤ ꯈꯨꯍꯥꯎ ꯑꯃ꯫ ꯄꯨꯔꯥ ꯏꯁꯄꯤꯁꯦꯜꯗ ꯏꯁꯄꯤꯁꯦꯜꯅꯤꯀꯣ꯫ ꯚꯥꯏ, ꯅꯪꯅ ꯂꯩꯕꯤꯕꯗꯒꯤꯁꯨ ꯁꯤꯅ ꯆꯥꯝꯃꯗ ꯆꯥꯝꯃ ꯍꯦꯜꯂꯤ ꯍꯥꯎꯕ꯫ ꯆꯥꯎ, ꯂꯥꯎꯕꯅꯤꯗ꯫ ꯑꯃꯨꯛꯇ ꯌꯦꯡꯉꯨꯗ, ꯇꯨꯡꯗ ꯅꯤꯡꯉꯝꯂꯛꯑꯣꯏꯗ꯫ ꯈꯨꯍꯥꯎ ꯑꯃꯅꯦꯃꯤ꯫ ꯆꯥꯅꯤꯡꯗ꯭ꯔꯒ ꯀꯥꯏꯗꯦ, ꯑꯩ ꯂꯣꯏꯅ ꯆꯥꯊꯣꯛꯈꯤꯁꯦ꯫ ꯑꯃꯨꯛ ꯍꯟꯅ ꯆꯥꯕ ꯐꯪꯗꯧꯕꯁꯨ ꯅꯠꯇꯕ꯫ ꯊꯣꯏ, ꯁꯣꯟꯕꯣꯏ ꯏꯀꯥꯏꯕꯣꯏ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯧꯕ ꯂꯥꯛꯇꯨꯅ ꯕꯥꯔꯗꯦ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯁꯤꯟꯊꯥꯡꯉꯝꯕꯤꯅ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ꯫ ꯊꯧꯕꯅ, ꯉꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯎꯅꯔꯦ꯫ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯈꯤꯁꯤ, ꯅꯨꯡꯁꯤꯅꯁꯤ, ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ꯫ ꯅꯨꯡꯁꯤꯅꯕꯗꯒꯤ ꯍꯦꯟꯕ ꯑꯊꯣꯏꯕ ꯂꯟꯅꯤ ꯍꯥꯏꯕ ꯀꯔꯤꯁꯨ ꯂꯩꯔꯣꯏ꯫ ꯅꯨꯡꯁꯤꯅꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯂꯟꯅꯤꯀꯣ꯫ ꯁꯤꯟꯊꯥꯡꯉꯝꯕꯤ, ꯊꯧꯅ ꯀꯦꯛ ꯏꯟꯅꯗꯨꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯐꯥꯁ ꯐꯨꯗꯇ ꯂꯩꯔꯤꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯁꯨ ꯀꯦꯛ ꯏꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯨꯝ ꯏꯜꯂꯛꯄꯅ ꯇꯣꯅꯤꯁꯨ ꯏꯜꯂꯝꯃꯤ꯫ ꯇꯣꯅꯤꯅ, ꯊꯦꯡꯛꯌꯨ ꯁꯤꯟꯊꯥ꯫ ꯋꯦꯜꯀꯝ꯫ ꯊꯣꯏꯗ ꯏꯜꯂꯛꯂꯕꯗ ꯊꯣꯏ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯏ꯫ ꯗꯥꯊꯣꯏ, ꯑꯩꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠꯁꯤꯗ ꯅꯆꯟ ꯀꯦꯛ ꯁꯤꯃꯇꯪ ꯏꯟꯖꯔꯛꯀꯦ꯫ ꯀꯦꯛꯁꯤꯗꯤ ꯐꯥꯁ ꯐꯨꯗꯇꯒꯤꯁꯨ ꯅꯠꯇꯦ, ꯑꯇꯣꯞꯄꯗꯒꯤ ꯁꯦꯝꯖꯕ ꯍꯪꯒꯣꯏꯕꯤꯒꯗ꯭ꯔꯥ? ꯅꯆꯟꯒꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯅꯕ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯅꯕꯤꯔꯝꯃꯨ꯫ ꯊꯣꯏꯒꯤ ꯃꯆꯤꯟꯅ ꯏꯟꯕꯤꯔꯝꯃꯤ꯫ ꯊꯣꯏꯁꯨ ꯍꯦꯄꯤ ꯕꯥꯔꯗꯦ ꯁꯤꯟꯊꯥ꯫ ꯁꯤꯟꯊꯥꯡꯉꯝꯕꯤꯁꯨ ꯊꯦꯡꯛꯌꯨ꯫ ꯃꯐꯝꯗꯨꯗ ꯆꯥꯅꯤꯡ ꯆꯥꯅꯤꯡꯕ ꯀꯌꯥ ꯆꯥꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯕꯥꯔꯗꯦ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯝꯃꯤ꯫ ꯇꯣꯅꯤꯅ, ꯉꯁꯤꯒꯤ ꯕꯥꯔꯗꯦꯗꯨꯗꯤ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯜꯂꯤꯍꯦ, ꯌꯥꯝ ꯐꯖꯩ꯫ ꯉꯁꯤꯒꯤ ꯕꯥꯔꯗꯦꯗꯣ ꯑꯩ ꯑꯃꯨꯛꯇ ꯎꯔꯛꯇ꯭ꯔꯤꯅꯦ꯫ ꯀꯦꯛꯇꯨꯁꯨ ꯍꯥꯎꯇ꯭ꯔꯥ? ꯌꯥꯔꯦ ꯇꯣꯛꯑꯣ, ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯅꯪꯗꯤ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯄꯥꯝꯖꯕ, ꯌꯥꯝꯅ ꯂꯥꯎꯕ ꯃꯤꯅꯤꯅ ꯏꯀꯥꯏꯕꯒ ꯈꯪꯉꯝꯃꯣꯏ꯫ ꯁꯤꯟꯊꯥꯡꯉꯝꯕꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯅꯔꯥꯟ ꯁꯤꯟꯅꯕ ꯍꯣꯠꯅꯈꯤꯕꯗꯣ? ꯑꯩꯗꯤ ꯅꯪꯅ ꯍꯥꯏꯕ ꯏꯟꯕ ꯈꯛꯇꯅꯦ꯫ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯗꯦ꯫ ꯑꯩꯒꯤ ꯏꯔꯥꯟ ꯀꯔꯤꯅꯣ? ꯑꯩꯗꯤ ꯀꯦꯛꯀꯤ ꯃꯅꯝꯗꯣ ꯈꯨꯠꯇ ꯁꯨꯝ ꯆꯨꯗꯨꯅ ꯂꯩꯔꯤꯅꯤ꯫ ꯅꯪꯁꯨ ꯆꯥꯍꯧꯗꯥꯏꯅꯦ? ꯍꯥꯎꯔꯝꯅꯤꯗ꯫ ꯌꯥꯔꯦ ꯇꯣꯛꯑꯣ, ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯑꯩꯅ ꯍꯌꯦꯡ ꯑꯗꯨꯗꯒꯤ ꯍꯦꯟꯕ ꯑꯍꯥꯎꯕ ꯑꯃ ꯄꯤꯖꯒꯅꯤ꯫ ꯁꯤꯟꯊꯥꯡꯉꯝꯕꯤꯅ ꯇꯧꯔꯤꯕꯁꯦ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕꯅꯤ, ꯅꯨꯡꯁꯤꯕꯒꯤ ꯅꯠꯇꯦ꯫ ꯊꯧꯅꯥ ꯑꯃꯗꯤ ꯁꯤꯟꯊꯥꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯩ ꯎꯗꯨꯅꯇ ꯂꯩꯔꯦꯗ꯫ ꯁꯤꯟꯊꯥꯅ ꯇꯧꯔꯤꯕ ꯍꯣꯡꯂꯛꯂꯤꯕ ꯄꯨꯟꯁꯤ ꯀꯅꯥꯅꯅꯣ, ꯀꯔꯝꯕ ꯂꯝꯕꯤꯗꯅꯣ ꯈꯪꯅꯕ ꯊꯤꯔꯛꯀꯗꯕꯅꯤ꯫ ꯃꯗꯨꯗ ꯆꯪꯕ ꯁꯦꯜ ꯈꯨꯗꯤꯡ, ꯍꯥꯏꯗꯤ ꯅꯪꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯑꯩꯅ ꯄꯤꯒꯅꯤ꯫ ꯑꯩ ꯏꯁꯥꯃꯛꯁꯨ ꯉꯁꯤꯒꯤ ꯂꯃꯟ ꯁꯤꯡꯕ ꯑꯣꯏꯅ ꯃꯥꯕꯨ ꯀꯔꯝꯅ ꯃꯥꯏꯊꯤꯕ ꯄꯤꯒꯗꯒꯦ, ꯃꯥꯒꯤ ꯃꯔꯝꯗ ꯑꯩꯅ ꯂꯦꯞꯇꯅ ꯊꯤꯕ ꯍꯧꯔꯒꯅꯤ꯫ ꯁꯤꯟꯊꯥ, ꯑꯩꯁꯨ ꯊꯣꯏꯅꯤ꯫